Hello mayam, channel asibu nungsibiduna Rashi Phal tabiriba viewer pumna po ahanba maktada ikokno na khurumjari. Chayol gi oiba Rashi Phal haibadi Haptagi oiba Rashi Phal September gi tang 9 dagina September gi tang 13 phawbagi oiba Haptagi oiba Rashi Phal. Channel asibu nungsibiduna subscribe tawiramba amadi video asibu like tawiramba kaubiganu. Ahanbagi Rashi asina Mes Rashi Chayol asi adom khanghodana laibuk mapa chumgadawri isagi mingsatsu phagatkani sel thumsu matik sana phangani nupa nupi animak mot tinagani isagi hona jamalgi mahai phangani loinana isogi thaujangna isana hona ruba thabak ayamba mai pa o haiba phalsu lei isagi ngangkhiba wangak pangamgani imungda makhal khudingi nungai phaba phangani Phamna singba tauba kanagani. Mathangi Rashi asina Brisha Rashi Chayol asi isagi senthok hengatkani achau asang tinabagi kanaba phangani haksangda anaye ka hena leiroi khorirol gi lamda leiba singsu kanagani isagi phibam hanadagi hena phagatpasu ngamgani isana tauriba simpham aduda phamthon kagani adumakpu hidanabagi thabakta ka hena kanaba haibadumakti oide ithak thongba singa wakhalon manaroi anouba thabak haubiganu. Mathangi Rashi asina Mithun Rashi Chayol asi adom sel thungi oinadi mai pakani karbarda nupa nupi animak punna tawminaba karbarna hena sendong phangani anouba lanthum lepsinba amadi anouba yumkai saw haiba su lei isagi mingsat hengatkani isagi aningba apamba thungani adubu langphai tuphai satpiganu khudong thiba mayongno haiba lei angam athausinga su yamna kanna naksinna biganu. Mathangi Rashi asina Karkat Rashi Chayol asi adom miga sayeng pambom nganabada amadi marai sakri taunabada mai pakani sanaroi ama oina isagi itik ithauna phudokpa ngamgani larik laisu tambada iba khotpada mai pakani lanthum tanbada hai singani anouba potlam lepsinba ngamgani isin inau singa aphaba mari leinagani yumlon kairona sing gasu nungsi chanana laiminagani. Mathangi Rashi asina Singha Rashi Chayol asi isana isagi thaudang sapsana lawba ngamgani thauna phagani pukning wakhal nungaigani honaba kayada mai pakani aki amaugi nungaiba punsi marial amana lengani anouba project anouba plan paikhatpada mai pakani senthunggi kanaba phangani langphai satpa kanagani adubu ima maridi ana ayek mayokno haiba phalpi kaisu nattabada ikaiba nango haiba sulai. Mathangi Rashi asina Kaina Rashi Chayol asi karbar tawbada chaukhatkani mahi masing tambada mangjin thagani angam athausinga sanbigani mamang thakta mangkhiba senthum amadi isagi mingsat nauna hanjinba ngamgani isagi aningba amadi apamba kaya thungani hingbagi thak hena wangkhatkani senthok lambi su yamgani adubu saba thabak amadi sathokpada khara cheksinbiu mi tinabada misak khangna tinabiu. Mathangi Rashi asina Tula Rashi Chayol asi adom aphaba thabakki aphaba mingsat phanggadawri haksang nungaigani senthok lambi phagatkani awa ana kaya kokani yumda aphaba thabak thoram pangthokani imung manung nungsi sanagani pukning wakhal su santi laigani anouba sanga thengnagani adumakpu thabak tawbada tungmang yenglaga tawbiyu maram sadana sel satkadawri mi tinabada misak miong munna yenglaga tinabiyu. Mathangi Rashi asina Brisha Rashi Chayol asi suning nomningba phawgani isagi thauna lingjel ngamnamak isagi ithau tawbada pukning lupkani aningba apamba kaya thungani karbarda mai pakani isagi service ta promotion phangani aphaba ahenba thabak phangani lanthum sangani haksang phagatkani nungai yaifana leigani hingbagi thak hena phagatpa ngamgani senthok lambi su hengatkani isagi mingsat hengatkani. Mathangi Rashi asina Danu Rashi Chayol asi isagi senthok hengatkani
Karbar saukatkani sendong hena phangani. Thoidokna mahi manai yonba karbar tawbasingna amukka hena kanagani. Lamtu satkani, haksang phagatkani, marup mapangsinga aphaba mari leinagani, ariba laiman tinmal kokkani. Miga tawnaba kesta adomna mai pakani, thauna lingjen hena laigani. Isin inaw singa leinaba marisu phagatkani. Mathangi Rashi asina Makar Rashi. Chayol asi adom saukhatpagi lambida hena khumang sauksin mangamgani. Ana ayek lairoi luhong kaihungbagi phalsu piri. Marup mapang singa harau nungaina laiminagani. Mahiroi sing masagi mahaida puning sangani. Karbar hena saukhatpa ngamgani. Aphaba marup mapang sing thengnagani. Tauruba thabak ayamba mai pakani. Dan tauningbagi wakhal pokani. Santi laibasingna sanbigani. Mathangi Rashi asina Kumbha Rashi. Chayol asi adom wata padaba miyoi ama haibadu oigani. Ana ayek lairoi anauba thabak taubada mai pakani. Asau asang singna adombu sanbigani. Service ta promotion phango haibasu lei. Pukning wakhal ani tuna nungaigani. Yumgi anauba potchai lepsin mangamgani. Nungsinariba pakhang leisabising nungsi panthong yau haiba phal piri. Lamtu satningba pokani. Mathangi aroiba Rashi asina Min Rashi. Chayol asi apokpi bu yamna nungsijaba chayol ama oigadauri. Imagi khomlang laman kharadang oirabasu singge khanba matangni lanthum sangani mina adombo ikai khumnabigani amadi tauru ba thabak ayamba mai pakpa ngamgani. Lengaki asau asang singa sanga taunagani. Nungaiba punsi yumbal amada laigani. Yumda arang araki potchai laisingani. Pukning wakhal santi laigani. Channel asida video anauba hek upload toropaga adongi phone da khange hairabadi adomna channel asibu subscribe tawiramba amadi notification icon da nambiramba kaubigano.